ꯃꯩꯍꯧꯔꯣꯜꯗꯒꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯨꯝꯐꯨꯒ ꯇꯔꯨꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯩꯆꯧꯁꯤꯡꯅ ꯂꯥꯎꯊꯣꯛꯑꯝꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯐꯦꯁꯤꯁꯤꯡꯅꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯁꯤ ꯃꯩꯆꯧꯁꯤꯡꯅ ꯂꯥꯎꯊꯣꯛꯑꯝꯕ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯔꯝꯗꯅꯤ ꯑꯗꯒꯤ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯡꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯅ ꯅꯩꯅꯕ ꯃꯇꯝꯗ ꯆꯥꯗ ꯃꯔꯤꯐꯨꯁꯤ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯌꯦ ꯕꯥꯏꯕꯜꯗ ꯂꯥꯎꯊꯣꯛꯑꯝꯕ ꯄ꯭ꯔꯣꯐꯦꯁꯤ ꯃꯈꯩꯁꯤ ꯌꯤꯁꯨ ꯄꯣꯛꯀꯅꯤ ꯑꯅ ꯂꯥꯎꯊꯣꯛꯑꯝꯕ ꯑꯗꯨꯒ ꯄꯣꯛꯈꯤꯕ ꯀꯣ ꯑꯗꯒꯤ ꯌꯤꯁꯨ ꯄꯥꯡ ꯇꯤꯡꯉꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯠꯈꯤꯕ ꯁꯤꯔ ꯃꯇꯨꯡ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯂꯥꯎꯊꯣꯛꯑꯝꯕ ꯑꯆꯨꯝꯕ ꯊꯨꯡꯈꯤꯕ ꯃꯈꯩꯁꯤ almost 80% ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯌꯦ ꯊꯨꯡꯗ꯭ꯔꯤꯕꯁꯤ ꯆꯥꯗ 20% ꯒꯨꯝꯕ ꯋꯥꯠꯂꯤ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯠꯍꯧꯔꯤꯕ 20% ꯑꯁꯤ ꯀꯔꯤ ꯃꯇꯥꯡꯗ ꯋꯥꯠꯍꯧꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯊꯣꯛꯀꯗꯕ ꯑꯔꯣꯏꯕ ꯃꯇꯝ ꯀꯔꯝꯍꯥꯏꯅ ꯈꯪꯒꯅꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯧꯕ ꯂꯥꯛꯄꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯍꯤ 1,000 ꯑꯃꯨꯛ ꯄꯥꯜꯂꯨꯒꯗꯕ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯒ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯃꯔꯤ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏ ꯆꯍꯤ 7ꯀꯤ ꯃꯅꯨꯡꯗ ꯅꯪꯒꯗꯕ ꯑꯋꯥꯕꯗꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯕꯅꯦꯕ ꯀꯣ ꯑꯗꯨꯅ ꯖꯤꯁꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯧꯈꯠꯄꯒꯤ ꯃꯔꯝ ꯃꯥ ꯂꯥꯛꯑꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯊꯣꯛꯀꯗꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯃꯈꯩ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯃꯔꯝꯗ ꯂꯥꯎꯊꯣꯛꯑꯝꯕ ꯃꯩꯆꯧꯁꯤꯅ ꯂꯥꯎꯊꯣꯛꯑꯝꯕ ꯃꯈꯩ ꯊꯨꯡꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯊꯨꯡꯉꯒꯗꯕ ꯃꯈꯩꯁꯤ ꯂꯣꯏꯅ ꯌꯥꯎꯏ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯩꯆꯧꯁꯤꯡꯅ ꯐꯣꯡꯗꯣꯛꯑꯝꯕ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯂꯧꯊꯣꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯥꯏꯕꯜꯁꯤ ꯑꯆꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯩꯈꯣই ꯊꯣꯛꯀꯗꯕ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯎꯗꯅ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯗꯦ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯎꯗꯅ ꯏꯁꯣꯔꯅ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯆꯧ ꯑꯦꯃꯣꯁꯅ ꯐꯣꯡꯗꯣꯛꯑꯦꯕ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯎꯗꯅ ꯑꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯕ ꯃꯈꯩꯁꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯕꯥꯏꯕꯜꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯕ ꯍꯥꯏꯗꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯗꯨ ꯂꯧꯊꯣꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯕꯁꯤ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯁꯤ ꯎꯠꯂꯉꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯃꯥꯟ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯞ ꯎꯠꯂꯉꯥꯏꯒꯤ ꯄꯣꯠꯁꯤ ꯂꯩꯔꯣꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯃꯈꯩꯁꯤ ꯂꯧꯊꯣꯛꯑꯕꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯤ ꯃꯈꯩꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯂꯤꯚꯤꯡ ꯄꯥꯋꯔꯐꯨꯜ ꯏꯁꯣꯔꯒꯤ ꯏꯁꯣꯔꯅ ꯀꯥꯟꯊꯣꯛꯑꯕ ꯃꯥꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛꯁꯦ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯇꯩ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛ ꯁꯥꯁꯇ꯭ꯔ ꯃꯌꯥꯝꯗꯣ ꯃꯗꯨꯒ ꯃꯥꯟꯅꯒ꯭ꯔꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕꯁꯤꯡ ꯂꯣꯠꯂꯒ ꯊꯝꯃꯒ ꯂꯥꯎꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅꯤ ꯑꯇꯩꯒꯤ ꯑꯦꯅꯤ ꯔꯤꯂꯤꯖꯟꯗ ꯑꯁꯤꯒꯤ ꯄꯣꯠ ꯃꯈꯩꯁꯤ ꯎꯗꯕꯅꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗꯗꯤ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯛꯉꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯒ ꯂꯩ ꯍꯥꯏꯗꯤ ꯕꯥꯏꯕꯜꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃꯁꯤ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔ ꯏꯚꯥꯟꯖꯦꯂꯤꯁ ꯕꯥꯏꯕꯜ ꯈꯪꯕ ꯕꯥꯏꯕꯜ ꯍꯩꯕ ꯃꯈꯩꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯗ ꯁꯨꯞꯅꯒꯤ 2ꯗꯒꯤ ꯍꯦꯟꯗꯦ ꯍꯥꯏ ꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯁꯇꯔ ꯃꯌꯥꯝꯅ ꯆꯔꯆꯇ ꯉꯥꯡꯉꯤꯕ ꯑꯗꯒꯤ ꯇꯝꯕꯤꯔꯤꯕ ꯃꯤꯁꯟ ꯁꯦꯃꯤꯅꯥꯔꯗ ꯇꯝꯕꯤꯔꯤꯕ ꯏꯚꯟ ꯑꯩꯈꯣꯏꯅ ꯁꯛꯏꯕ ꯏꯁꯩ ꯃꯈꯩ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡꯗ only 2% ꯈꯛꯇ ꯌꯥꯎꯏ ꯍꯥꯏꯌꯦ ꯑꯗꯨꯅ 98% ꯑꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯄꯥꯁꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯕꯥꯏꯕꯜꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯖꯔꯕꯁꯨ ꯕꯥꯏꯕꯜꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯗꯅ ꯈꯪꯕ ꯉꯝꯗꯅ ꯇꯝꯕ ꯉꯝꯗꯅ ꯈꯧꯔꯥꯡꯗꯅ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯑꯃ ꯌꯥꯎꯔꯕꯅꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯜꯄꯤꯠꯇꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯀꯔꯝꯍꯥꯏꯅ ꯐꯪꯒꯅꯤ
Yesu Krishna kramaina thajagani thawai singmana kya chingani habisi loina maroina si tambi aduga loina na aikoina oirugadaba aikoibu Yesu Krishna kaidongai loba lakani lamdai matamda kari oramgani haina masida atupa mya piribasinga sa masi akoi thawai chingaga masida yàoriba masi akoina nainaraga aikoi isana su khanginba aduga aikoi gi singlup members in the takpi tambiraga aikoi asibu aikoi isa asibu ibungo Jesu Krishna lelakpa matamda aikoi thorang langlaba aikoi luhongbagi phi setlaga leiraba kainya amagumna thorang tongnanaba aikoi takpasi am mathau taiye aduna aina mayamda hanjen ai masi haijabani aina Christian sahi nifu orakpasida asai sigi akogi professigi matang sida ai samaksu nainabasi kya taude adagi akogi pastor leriba jasingnesu masi akoida kya takpi tambi basi kya torokte aduna maram oiduna akoina ngasi bible gi maramda khangni haribasi pura khangabsu maichu akogi professigi maramda akoina kariguma khangamda taragadi akoi asi bible dai pirami ba takpi tambiri mi basi masing suna khangre haibidu elmi amda thamjaning bani